Ngasi ki Ukhrul Zilla ki newsletter sida ahanbada Ukhrul Zilla da nupasing ki khwaidaki popular oiba hobby khoi yokpa si ki matangda yankhisi. Khoi yokpa si thaina mamangai da ki Ukhrul Zilla da yamna popular oiba nupasing ki activities amasu oikhi. Thaina di hobby asi nupa ki shakti utpa activities ni haina khangnaremgi. Atu matamda di commercial aspect karishu yauti. Hujik di commercial aspect ki wakan yam chawna yaukrapa kum uyi. Yam kupna yang baganda hujikandi khoi yokpa activities si income generation activities ki maru oipa activities amasu oigraba kum uyi. Khoi ki variety si yam le atu ki marakta khoi taki common oipa khoi singdi Ukhrul Zilla da khuipui, khuikhan, rap khuinau, mayir amasung khuirei sini haibiyai. Siki marakta khuirei giant hornet Manipuri ta ngaren khoi haina sukhangnaba sina khwaidaki maru oipa amasung maman tangba khoini haibayai. Ningsingba yai America da hakumdaki akhoi ki ngaren khoi si thengnaba haubaki Giller giant Asian hornet America da thengnaba haure haina shockwave ama thengnayi. Yamna shathiba khoi asi karam haina America da lakhe haibaki matang da American singna research shukaya tawki. Loinana Asian countries taki lakpa jihaz singna purakhiba oiram kani haina conclusion lauki. America dati khuirei ngaren khoi si dati kaya ki tuna yangba akhoi Manipur dati chabada yam hauba insect amani haina khanduna yokribani. Ukhrul Zilla da khoi tanba thibasi March April da haunayi. Tha taruk taret yokraba ki tungda October matam da harvest tawnayi. Harvest tawbasi khoi siki kom lokhibani. Kom atuda yokpa kom atuda yawpa larva sing atu Ukhrul Bazar da piece amama da lubatara ki chang da yonki. Maman yengrati yam tangki oirashu yokpa ki process maru oina khuirei ngaren khoi yokpasi mathau masak khangraga yam wana tawkibani. Chaurakpada khuirei ngaren khoi ki kom amada 30 or 40,000 ki changda yonki. Si yengrati khoi yokpasi hobby khak natana livelihood sustenance ki maru oipa amasu oiki. Khoi yokpa activities si government schemes karishu yauti. NGO singna sponsor tawbashu nati, karikumba agency singna motivate tawbashu nati, research scholar singna research tawraga, khoi yokpa ki kanapa buthok tuna motivate tawbashu nati, siti indigenous practice ama oina atum chatharakibani. Khoi yokpa ki matangda thaina taki hainaramba ashumle. Khoi yokpa yumthong atu nupa leiba yumthong ni. Nupa leitaba yumthong ti khoi yoknati. Sina utpadi khoi si Ukhrul Zilla dati nupa ki status symbol amashu oi. Ani shubada March taki lockdown tawpa matam sida Ukhrul Zilla da khwaitaki popular oiba business activities si yan roipa amasung poultry feeds supply tawpa sishu ama oyi. Comparative free kumshi Ukhrul town da yan loipa ki changsi khwaitaki wangki haibayai. Chaurakpada out of 100 households 30% ki chang da poultry keeping tawriba kum uyi. Jahi atay laikai amada poultry keeping tawbasi ani ahum hendabani. Kumshi di poultry feeds tukanchu nakan kutingda hangnariba kum uyi. Siki matangda Ukhrul ki poultry farming tawriba nupi amana ashum hai. Lockdown matam sida lau chapashu yadre, dukan phambashu yadre, thabak atopashu tawdina karishu yadabagi ay yen loidina laye. Hojik ay she yen chama henna loiri. Adu yendi ejenna matam ki tum prakpiye. Ukhrul da commercial activities oina yen loiribasi maru oina layer chicken sing oyi. Poultry activities hand khatpaki kumshi Ukhrul town dati lockdown lairashu yerom di watpanai ti haibayai.